ꯃꯁꯤꯒꯤ ꯑꯣꯛ ꯃꯔꯤꯟꯁꯤ ꯆꯦꯟꯅꯥꯏꯗ ꯁꯦꯝꯖꯕꯅꯤ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯑꯗꯣ ꯈꯥꯡꯗ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤ ꯃꯩꯇꯥꯟꯗꯅ ꯍꯦꯟꯕꯅꯤ ꯍꯥꯎꯕꯗꯤ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯁꯦꯝꯃꯦ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯆꯥꯔꯧꯗ꯭ꯔꯕꯅꯤꯅ ꯃꯍꯥꯎꯁꯤ ꯌꯦꯡꯉꯒꯦ ꯀꯃꯥꯏꯅ ꯇꯧꯋꯤꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯃꯔꯤꯟ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯃꯅꯨꯡꯗ ꯑꯣꯛ ꯃꯔꯤꯟꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯀꯩ ꯃꯆꯜ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯦ ꯑꯣꯛ ꯃꯔꯤꯟꯗꯤ ꯁꯤ ꯂꯩꯔꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯣꯛ ꯃꯔꯤꯟꯅꯤ ꯑꯗꯒꯤ ꯍꯥꯞꯇꯧꯕ ꯃꯆꯜꯁꯦ ꯀꯣꯕꯤꯁꯤꯃ ꯍꯥꯞꯄꯅꯤ ꯀꯣꯕꯤ ꯃꯅꯥ ꯍꯥꯞꯄꯅꯤ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯅꯤ ꯃꯆꯜꯁꯤ ꯌꯥꯝ ꯂꯩꯇꯦ ꯁꯦꯅ ꯀꯣꯕꯤ ꯃꯅꯥ ꯀꯩꯅꯣꯁꯦ ꯈꯔ ꯀꯛꯀꯦ ꯃꯁꯤ ꯀꯨꯞꯅ ꯁꯣꯏꯕꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯛ ꯃꯔꯤꯟꯗ ꯍꯥꯞꯆꯟꯕ ꯌꯥꯝ ꯂꯥꯏꯅ ꯆꯪꯈꯤꯅꯉꯥꯏꯒꯤ ꯁꯤꯅ ꯀꯣꯕꯤ ꯐꯨꯟ ꯁꯣꯏꯕꯒꯤꯅꯤ ꯀꯣꯕꯤ ꯃꯅꯥꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯅ ꯐꯨꯟꯁꯤꯁꯨ ꯍꯥꯞꯀꯦ ꯃꯁꯤꯁꯨ ꯀꯨꯞꯅ ꯆꯣꯞ 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 ꯌꯥꯡꯒꯥꯏꯕꯤꯒꯗꯕꯅꯤ ꯁꯣꯏꯒꯥꯏꯒꯗꯕꯅꯤ ꯌꯥꯔꯦ ꯁꯤꯅ ꯁꯥ ꯃꯔꯣꯏꯅꯤ ꯁꯥ ꯃꯔꯣꯏꯗꯨꯁꯨ ꯈꯔ ꯍꯥꯞꯀꯦ ꯁꯟ ꯁꯖꯤꯛ ꯀꯛꯄꯗꯧꯅ ꯀꯛꯊꯒꯗꯕꯅꯤ ꯐꯗꯤꯒꯣꯝꯁꯦ ꯂꯥꯛꯑꯁꯤꯀꯣ ꯁꯤꯗ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯩꯅꯣꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯃꯤꯛꯁꯔꯗ ꯇꯛꯈꯥꯏꯔꯒꯦ ꯁꯤꯁꯦ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯁꯤꯀꯣ ꯑꯗꯨꯒ ꯀꯣꯕꯤ ꯑꯁꯣꯏꯕ ꯑꯗꯒꯤ ꯃꯔꯣꯏ ꯑꯁꯣꯏꯕ ꯂꯣꯏꯅ ꯌꯥꯟꯁꯤꯟꯅꯔꯦ ꯁꯤꯗ ꯏꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯇꯛꯈꯥꯏꯔꯁꯤ ꯌꯥꯔꯦ ꯐꯖꯜꯂꯦꯍꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯅꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒꯤ ꯃꯆꯨꯅꯤ ꯁꯤ ꯇꯥꯏꯁꯤ ꯅꯠꯇ꯭ꯔꯥ ꯆꯅꯝꯅ ꯁꯤꯡꯅꯦ ꯀꯂꯦꯖꯥ ꯈꯔꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯇꯛꯈꯥꯏꯔꯁꯦ ꯃꯍꯤ ꯑꯣꯟꯅꯕ ꯃꯇꯝꯗꯤ ꯌꯥꯝ ꯆꯪꯉꯤꯒꯨꯝꯕꯁꯦ ꯀꯂꯦꯖꯥ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯁꯤ ꯃꯗꯨꯒ ꯃꯁꯤ ꯈꯨꯠꯁꯥ ꯃꯉꯥꯁꯤꯅ ꯐꯖꯅ ꯅꯣꯏꯈꯥꯏꯔꯁꯤ ꯇꯣꯠꯈꯥꯏꯔꯁꯤ ꯃꯍꯤ ꯊꯣꯛꯅꯕ ꯃꯆꯨꯝ ꯊꯣꯛꯅꯕ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯈꯥꯏꯔꯗꯕꯅꯤ ꯁꯤ ꯃꯆꯟꯁꯤꯃ ꯍꯥꯞꯀꯦ ꯁꯤꯅ ꯃꯤꯠ ꯃꯁꯂꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯤꯅ ꯌꯥꯏꯉꯪꯅꯤ ꯃꯆꯨꯅꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯁꯤ ꯊꯨꯝ ꯆꯥꯏꯁꯤꯜꯂꯁꯤ ꯃꯍꯥꯎ ꯊꯣꯛꯅꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯇꯣꯠꯈꯥꯏꯔꯁꯤ ꯃꯆꯜ ꯀꯩꯀꯥꯗꯨ ꯂꯣꯏ ꯁꯨꯔꯕꯅꯤꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯤ ꯈꯔ ꯍꯩꯖꯤꯜꯂꯣ ꯑꯗꯨꯒ ꯁꯥꯔꯩ ꯇꯧꯔꯒ ꯌꯥꯝ ꯅꯥꯟꯅ ꯍꯥꯟꯗꯣꯏꯅꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯗꯣꯏꯅꯤ ꯑꯣꯛ ꯃꯔꯤꯟ ꯁꯦꯝꯕꯁꯤ ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯛ ꯃꯔꯤꯟ ꯍꯥꯜꯂꯝꯗꯥꯏꯒꯤ ꯃꯆꯤꯟꯗ ꯂꯪꯅ ꯀꯤꯁꯟꯕ ꯍꯧꯖꯤꯛ ꯀꯤꯁꯜꯂꯤ ꯀꯟꯅ ꯌꯦꯁꯜꯂꯣ ꯀꯟꯅ ꯌꯦꯁꯜꯂꯣ ꯍꯥꯜꯂꯁꯤ ꯍꯦ ꯑꯣꯛ ꯃꯔꯤꯟ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ ꯃꯁꯤꯁꯤꯒ ꯊꯤꯡꯖꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯑꯗꯨ ꯃꯍꯤꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ
ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯒꯗꯕꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯅꯝꯁꯤꯟꯕ ꯅꯠꯇ꯭ꯔꯗꯤ ꯈꯨꯠꯇꯤ ꯁꯥꯔꯦ ꯍꯥꯟꯕ ꯂꯣꯏꯔꯦ ꯉꯥꯄꯨꯝꯒ ꯃꯥꯟꯕ ꯍꯥꯟꯕ ꯂꯣꯏꯔꯕꯅꯤꯅ ꯐꯨꯠꯅꯕ ꯀꯣꯟꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯐꯨꯠꯂꯁꯤ ꯍꯨꯏꯅꯒ ꯀꯟꯅ ꯈꯣꯡꯕꯅꯦ ꯂꯩꯃꯔꯥꯝꯒꯤ ꯃꯆꯤꯟꯗꯨꯝꯇꯪꯒ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯉꯁꯤꯁꯤ ꯃꯁꯤ ꯄꯨꯡ ꯑꯃꯃꯨꯛ ꯂꯣꯟꯕꯤꯒꯗꯕꯅꯤ ꯐꯨꯠꯀꯗꯕꯅꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯛ ꯊꯤꯟꯕ ꯀꯥꯏꯗꯅꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯤꯟꯕꯁꯦ ꯈꯤꯇꯪ ꯌꯦꯡꯉ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯤꯠꯇꯒ ꯃꯍꯤ ꯀꯥꯞꯊꯣꯛꯄꯁꯦ ꯃꯤꯠꯇꯒ ꯆꯣꯡꯕ ꯌꯥꯎꯕꯅꯤ ꯃꯥꯏꯗꯒ ꯌꯥꯝ ꯁꯥꯕꯅꯤ ꯑꯁ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯁꯥ ꯃꯔꯣꯏ ꯃꯅꯝ ꯑꯣ ꯀꯩꯋꯣ ꯑꯗꯨ ꯀꯥꯏꯕ ꯌꯥꯎꯔꯦ ꯃꯅꯝꯗꯤ ꯈꯤꯇꯪ ꯀꯥꯏꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯄꯣꯠꯁꯦ ꯀꯥꯏꯗꯅ ꯑꯃ ꯇꯧꯕꯅꯦ ꯑꯗꯨ ꯀꯥꯏꯔꯦ ꯑꯗꯨ ꯂꯧꯊꯔꯁꯦ ꯑꯁ ꯐꯖꯔꯦ ꯏꯃꯥꯏ ꯁꯤꯗꯤ ꯀꯥꯏꯕꯗꯤ ꯌꯥꯎꯔꯦ ꯃꯅꯝ ꯀꯩꯅꯣꯗꯨ ꯃꯄꯥꯟ ꯀꯩꯅꯣ ꯃꯅꯨꯡꯒꯤ ꯄꯣꯠꯁꯦ ꯊꯣꯛꯂꯛꯏ ꯑꯁꯣꯝꯒꯤꯗꯨ ꯃꯥꯜꯂꯦ ꯀꯥꯏ ꯑꯗꯨꯗꯤ ꯀꯥꯏꯗ ꯃꯍꯤꯁꯦ ꯃꯩ ꯆꯥ ꯌꯥꯒꯗ꯭ꯔꯣ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯑꯗꯣ ꯄꯨꯡ ꯑꯃꯃꯨꯛ ꯐꯨꯠꯂꯕꯅꯤ ꯌꯥꯅꯤ ꯃꯨꯜꯂꯦ ꯁꯤꯁꯤꯒ ꯂꯩꯁꯣꯟꯅꯒꯤꯁꯤꯒ ꯁꯤꯁꯤ ꯑꯃꯨꯛ ꯀꯥꯏꯔꯦ ꯁꯤꯁꯤ ꯑꯃꯨꯛ ꯄꯨꯔꯥ ꯀꯥꯏꯔꯦ ꯀꯥꯏꯕ ꯉꯁꯤꯗꯤ ꯐꯖꯅ ꯀꯥꯏꯔꯦ ꯃꯅꯨꯡꯒꯤ ꯄꯣꯠꯁꯦ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯁꯨꯞ ꯆꯥꯔꯁꯤ ꯁꯨꯞ ꯆꯥꯔ ꯃꯁꯤ ꯈꯤꯇꯪ ꯏꯪꯍꯜꯂꯒ ꯃꯀꯛ ꯀꯛꯑꯒꯀꯣ ꯆꯥꯕ ꯌꯥꯔꯅꯤ ꯄꯨꯡ ꯑꯃꯃꯨꯛ ꯐꯨꯠꯂꯕꯅꯤ ꯑꯗꯣ ꯈꯥꯡꯗ ꯈꯤꯇꯪ ꯇꯥꯎꯊꯣꯛꯑ ꯆꯥꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯈꯥꯡꯗ ꯈꯤꯇꯪ ꯇꯥꯎꯊꯣꯛꯑ ꯆꯥꯔꯁꯤ ꯅꯠꯇ꯭ꯔꯥ ꯉꯥꯛꯇꯪ ꯏꯪꯍꯜꯂꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯁꯣꯔꯤꯅꯤ ꯐꯧꯗꯤ ꯐꯧꯔꯦ ꯑꯗꯣ ꯃꯁꯤ ꯂꯪ ꯀꯤꯕꯁꯦ ꯈꯤꯇꯪ ꯂꯪ ꯑꯀꯤꯕ ꯃꯈꯜꯁꯦ ꯂꯧꯊꯣꯛꯀꯦ ꯂꯪꯅ ꯀꯤꯕꯅꯤ ꯉꯁꯥꯏ ꯐꯨꯠꯄꯗ ꯂꯧꯊꯣꯛꯀꯦ ꯅꯥꯀꯟꯗ ꯀꯤꯕ ꯖꯒꯥꯁꯦ ꯂꯩꯔꯦ ꯁꯤꯗꯤ ꯂꯪꯅ ꯀꯤꯔ ꯃꯥꯜꯂꯦꯀꯣ ꯊꯥꯡꯗꯔꯀꯥꯟꯗ ꯁꯤꯔꯒ ꯃꯆꯨ ꯁꯤꯗꯤ ꯀꯤꯗꯦ ꯉꯁꯥꯏ ꯀꯥꯗꯩ ꯊꯥꯡꯗꯔꯛꯄꯗꯨꯒ ꯂꯪꯅ ꯀꯤꯕ ꯃꯆꯤꯟ ꯌꯦꯡꯉꯣꯏ ꯁꯥꯏꯍꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯀꯤꯗ꯭ꯔꯦꯀꯣ ꯁꯤꯃ ꯀꯤꯗ꯭ꯔꯦ ꯁꯤ ꯀꯤꯗ꯭ꯔꯦ ꯀꯤꯗ꯭ꯔꯦ ꯁꯤ ꯀꯤꯗꯦ ꯌꯥꯔꯦ ꯃꯆꯥ ꯑꯣꯏꯅ ꯀꯞꯁꯤ ꯆꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯇꯝꯒꯤꯗꯪ ꯀꯛꯄ ꯂꯣꯏꯔ ꯇꯝꯃꯤ ꯏ ꯋꯥꯠꯄꯩꯀꯣ ꯃꯆꯨꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯁꯦꯝꯕ ꯃꯅꯤꯄꯨꯔꯗ ꯇꯧꯕꯅ ꯏ ꯃꯌꯥꯝ ꯌꯥꯎꯋꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ
em nó test tao gì nhỉ đấy hào đeo đấy cá hào đấy sao mà mình làm gì đóแล้วแม่นุ่งพาลูกจ้านี่นะวะยำตั้งจ้าเป็นคนคนดูก็สร้างมันดีแล้วแม่โดยเฉลี่ยทำมวยเปลี่ยนเลยมาต้องคุยแล้วไม่มาตุ้งเด้อที่ชั้นไหนชั้นได้หรอก็เช้าเนี่ยมวยเปลี่ยนเลยem làm việc thì mà đừng người giàu thì không nên kia là hậu quá hậu